State asigi tampa ki district mangada hausiksu makhata na curfew chathari curfew manungda tangai fadaba anayek deva karma lining laishol amadi essential service natana lambi dami chatnabagi chang yamna nemli state asigi tampa ki mafamda oirakliba tangdu leita dabagi fibam asigi yenglaga tampa ki district manga Imphal East, Imphal West, Bishnupur, Thoubal amadi Kakching district ta ngarangdagi matam kaktana curfew thamjinkhibani Hariba district manga asigi district magistrate na thadorokiba charol singi matung inna curfew asida essential service sing haibadi health PHED MSPDCL education department municipal council media ATM da sel hapachet pasing child helpline women helpline elder line telecom service provider na chingba singi oinadi aduma komthokani hairi militant singa Bishnupur district ki Tolabi awang likaida bongi landa chathaduna pikliba angangani hatkiba hariba thongdo dugi pendaba phacharo miyabna galmonda leba cha kenda changchin duna akan ba khongjong changchin bada mafam maduda laiba cha personal singa numai kapsar kadigi yo ahum lekhidaba kharga machi phawda lekhidaba asi punna biyo manga sukhre hariba chumba pamda thongdo asi thorak padagi tabaki Mafam Singda Maruna Imphal East, Imphal West, Bishnupur, Amasung Kakching area da Miyana lambi lamjang do thortuna hariba thongdok adubu yanindaba thongdoktuna akanba khongjang changsilakpadagi leiga ki maikai dagi ngarang hariba district manga aduda thangphiba curfew ngasi chu mapung phana adumuk chathari curfew lokthokpagi wafam leitri hariba singba curfew asida leiga ki maikai dagi thokpa order ki matungina lining laishol aduga tongan ba essential service ki oinadi konchinde hajuni wafam lari adubu curfew manungda biyan chappa yaroi bi manga digi na punba yaroi habi order le jarbosu tangai phadaba miyosing hojik lambi lamjang chappa gi mamidi adumak kari chagiba miyosing asigi bathakta security force ki maikai digi phaba punba gi thongdok hoji pawbugi laitri loinana hoji maksu mafam kayada security force ki maikai digi Miyamna Pandava Thongdok Thola Kadra, Yang Horkadra Habibi Paibana, Maramurakanda, the Pankayada, Akan Chichin Thawang, Lakopagi Mami, Adumaktari, Hojoju Moksu, Ekona Ladybug, Champat, Junction Simaktada, Imphal West Police Maikadi Barricade, Kadra Yam, Chichin Thawang, Lakopagi, Mamidi, Adumaktari, Hoju Nadi, Kurapasan, Uram Mosagalo, Pagundariba, Ashmangansa, Impact News, Imphal.